ꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯆꯤꯡꯗꯒꯤ ꯂꯥꯛꯑꯁꯨ ꯑꯃꯗꯒꯤ ꯂꯥꯛꯑꯁꯨ ꯑꯃꯗꯒꯤ ꯃꯁꯤ ꯌꯧꯔꯨꯕ ꯆꯪꯉꯦꯕ ꯑꯗꯨ ꯌꯧꯔꯨꯕꯒꯤ ꯂꯝꯕꯤꯁꯤꯗ ꯊꯤꯡꯉꯤꯕ ꯑꯄꯟ ꯊꯣꯛꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯗ ꯇꯝꯄꯥꯛꯀꯤ ꯑꯀꯣꯏꯕ ꯂꯩꯕ ꯃꯤꯁꯤ ꯈꯛꯇ ꯅꯠꯇꯦꯕ ꯑꯋꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯐꯪꯗꯣꯔꯤꯁꯦꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯨꯗ ꯉꯁꯥꯏꯒꯤ ꯆꯤꯡꯁꯨ ꯀꯩꯁꯨ ꯂꯣꯏ ꯐꯪꯒꯗꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯃꯁꯤꯗꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯤ ꯐꯪꯕꯅꯤꯅ ꯑꯗꯨꯒꯤ ꯄꯣꯠꯁꯤꯡ ꯑꯗꯨ ꯇꯧꯔꯤꯕ ꯀꯥꯡꯕꯨ ꯃꯌꯥꯝꯁꯨ ꯋꯥꯈꯜ ꯈꯟꯍꯟꯅꯤꯡꯉꯤ ꯃꯔꯝꯗꯤ ꯄꯣꯠ ꯑꯁꯤ ꯑꯃꯈꯛꯇꯪ ꯑꯣꯏꯅ ꯆꯥꯔꯒ ꯑꯩ ꯈꯛꯇꯪ ꯑꯩꯈꯣꯏꯗ ꯐꯪꯉꯤꯕ ꯑꯩꯈꯣꯏ ꯑꯦꯔꯤꯌꯥꯗ ꯐꯪꯉꯤꯕ ꯄꯣꯠꯇꯨ ꯈꯛꯇꯪ ꯆꯥꯔꯒ ꯅꯠꯇ꯭ꯔꯒ ꯁꯦꯠꯂꯒ ꯅꯠꯇ꯭ꯔꯒ ꯊꯛꯑꯒ ꯍꯤꯡꯕ ꯌꯥꯗꯕꯅꯤꯅ ꯀꯝꯃꯨꯅꯤꯀꯦꯁꯟ ꯏꯟꯇꯔꯗꯤꯄꯦꯟꯗꯦꯟꯁ ꯍꯥꯏꯕꯁꯤ ꯃꯊꯧ ꯇꯥꯅꯕꯅꯤꯅꯀꯣ ꯄꯣꯠ ꯑꯃꯗꯒꯤ ꯐꯪꯕ ꯑꯃꯗꯒꯤ ꯐꯪꯗ ꯑꯗꯨꯅꯕꯨ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯒꯠꯂꯛꯏꯅ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯈꯨꯟꯁꯨ ꯂꯩꯕꯥꯛ ꯑꯃ ꯑꯣꯏ ꯌꯥꯏꯅ ꯅꯠꯇ꯭ꯔ ꯑꯩꯈꯣꯏ ꯈꯨꯟꯗ ꯂꯣꯏ ꯐꯪꯕ꯭ꯔꯅꯦ ꯑꯩꯈꯣꯏ ꯑꯩ ꯈꯣꯡꯃꯟꯗꯩꯅꯤꯀꯣ ꯈꯣꯡꯃꯟꯗꯩ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯥꯐꯝ ꯁꯥꯕ ꯌꯥꯒꯗ꯭ꯔꯥ ꯑꯗꯒꯤ ꯕꯁ ꯁ꯭ꯇꯦꯟ ꯀꯌꯥ ꯂꯩꯅꯤ ꯈꯣꯡꯃꯟ ꯍꯥꯏꯕ ꯂꯝ ꯃꯇꯦꯛ ꯑꯗꯨ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯁꯨ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯑꯦꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯛꯏꯅꯦꯕ ꯃꯔꯝꯗꯤ ꯌꯥꯝ ꯄꯤꯛꯏꯉꯩ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄ꯭ꯔꯤꯃꯤꯇꯤꯞ ꯁ꯭ꯇꯦꯖꯒꯤ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯐꯝꯗꯨꯗ ꯑꯐꯪꯕ ꯁꯥ ꯉꯥ ꯑꯗꯒꯤ ꯀꯩꯀꯥ ꯃꯌꯥꯝꯁꯤꯡ ꯈꯔ ꯀꯣ ꯍ꯭ꯌꯨꯃꯦꯟꯒꯤ ꯗꯤꯃꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯍ꯭ꯌꯨꯃꯦꯟꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯁꯀꯤ ꯋꯥꯈꯜꯒꯤ ꯑꯥꯏꯗꯤꯌꯥꯒꯤ ꯆꯥꯎꯈꯠꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯁꯁꯨ ꯍꯦꯜꯂꯛꯄꯗꯒꯤ ꯋꯥꯠꯂꯛꯄ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯐꯨꯜꯐꯤꯜ ꯇꯧꯅꯕ ꯌꯥꯅꯕꯒꯤꯗꯃꯛ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯃꯛꯏꯁꯦ ꯃꯗꯨꯗ ꯑꯩꯈꯣꯏ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝꯗꯨ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯀꯥꯟꯗꯨꯗ ꯄꯣꯠꯇꯨ ꯑꯣꯏꯔꯛꯀꯗꯣꯏ ꯅꯠꯇ꯭ꯔꯕ ꯑꯗꯨꯗꯩꯗ ꯑꯩꯅ ꯁꯥꯏꯗ ꯑꯦꯔꯤꯌꯥꯕꯨꯗꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯀꯣꯂꯣꯅꯤꯌꯦꯂꯤꯖꯝꯒꯤ ꯏꯝꯄꯔꯤꯌꯦꯂꯤꯖꯝꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯑꯩꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗꯨꯗꯩꯗ ꯑꯇꯣꯞꯄ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯈꯟꯗꯅ ꯑꯩꯅ ꯉꯝꯃꯦ ꯅꯝꯐꯨꯗ ꯆꯪꯁꯤꯜꯂꯀꯥꯟꯗ ꯃꯌꯥꯝ ꯂꯣꯏ ꯂꯨꯠ ꯇꯧꯅꯕ ꯍꯣꯠꯅꯕꯗꯨꯅ ꯃꯗꯨꯅ ꯀꯣꯏꯁꯟ ꯑꯣꯐ ꯏꯝꯄꯔꯤꯌꯦꯂꯤꯖꯝꯒꯤ ꯋꯥꯈꯜ ꯂꯥꯛꯈ꯭ꯔꯦꯀꯣ ꯑꯗꯨ ꯅꯠꯇꯦ ꯍꯥꯏꯖꯅꯤꯡꯉꯤꯅ ꯂꯩꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯗ ꯗꯔꯀꯥꯔ ꯂꯩꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯐꯪꯕ ꯅꯪꯉꯣꯟꯗ ꯗꯔꯀꯥꯔ ꯂꯩꯕ ꯃꯌꯥꯝꯁꯤꯡꯗꯣ ꯁꯤꯌꯔꯤꯡ ꯇꯧꯅꯔꯀꯥꯟꯗꯨꯗ ꯍꯤꯡꯃꯤꯟꯅꯕꯒꯤ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯒꯤ ꯋꯥꯔꯤꯅꯦꯕ ꯑꯩ ꯍꯥꯏꯅꯩꯁꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯑꯃ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯤꯕ ꯄꯣꯠ ꯄꯨꯝꯅꯃꯛꯀꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯅꯦꯅ ꯈꯟꯃꯤꯟꯅꯔꯀꯥꯟꯗꯨꯗ ꯋꯥꯈꯜꯁꯤ ꯇꯧꯕ ꯅꯠꯇꯅꯗꯤꯀꯣ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯑꯗꯨ ꯑꯗꯥ ꯇꯧꯕꯅꯗꯤ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯉꯥꯛꯇꯁꯨ ꯁꯥꯎꯕ ꯌꯥꯗꯦ ꯑꯃ ꯉꯥꯛꯇ ꯇꯧꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯋꯥꯔ ꯂꯥꯏꯛ ꯁꯤꯆꯨꯋꯦꯁꯟꯗꯗꯤ ꯂꯥꯟꯃꯤ ꯑꯁꯤ ꯑꯩꯈꯣꯏ ꯐꯅꯌꯥꯝ ꯍꯩꯅ ꯑꯁꯤ ꯂꯥꯟ ꯆꯪꯕꯗ ꯁꯤꯕ ꯐꯩ ꯌꯥꯎꯔꯤꯁꯤꯗꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏ ꯑꯗꯨꯝ ꯃꯥꯒꯤ ꯋꯤꯛ ꯑꯦꯔꯤꯌꯥ ꯑꯁꯣꯟꯕ ꯑꯦꯔꯤꯌꯥ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯑꯗꯨ ꯃꯁꯤ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯊꯣꯛꯏꯕ ꯄꯣꯠꯁꯤꯡ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟꯒꯤ ꯀꯩꯅꯣ ꯃꯅꯨꯡꯗ ꯊꯣꯛꯄ ꯉꯥꯛꯇꯅꯤꯅ ꯃꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯅꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯅꯣꯔꯃꯦꯜꯁꯤ ꯂꯥꯛꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯣꯠꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯀꯣꯛ ꯊꯥꯗꯃꯤꯟꯅꯔꯀꯥꯟꯗꯨꯗ ꯑꯥꯏꯗꯤꯌꯥꯗꯨꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯀꯥꯟꯗꯨꯗ ꯂꯥꯛꯀꯗꯕ ꯄꯣꯠꯅꯤꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯑꯃꯅ ꯇꯥꯏꯅꯕꯒꯤ ꯀꯩꯁꯨ ꯊꯣꯏꯅ ꯕ꯭ꯂꯦꯝ ꯒꯦꯝ ꯇꯧꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦꯅ ꯈꯜꯂꯤ ꯄꯨꯝꯅꯃꯛꯀꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯤ ꯄꯨꯝꯅꯃꯛꯀꯤ ꯗꯥꯏꯇꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯠ ꯄꯨꯝꯅꯃꯛꯁꯤꯗꯩꯗ ꯑꯗꯨꯅ ꯃꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯁꯨ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗꯁꯨ ꯂꯣꯏ ꯋꯥꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯒꯗꯤ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏꯅꯃꯛ ꯀꯣꯛꯅꯒꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯥꯏꯟꯁꯦꯠꯇꯨꯅꯦ ꯑꯩꯅ ꯃꯌꯥꯝꯒꯤ ꯀꯩꯅꯣꯁꯤꯗ ꯉꯁꯤ ꯁꯤꯌꯥꯔꯤꯡ ꯇꯧꯕꯁꯤ ꯊꯝꯖꯅꯤꯡꯉꯤꯁꯦꯀꯣ ꯑꯗꯨꯅ ꯊꯣꯏꯗꯣꯛꯅ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯉꯥꯛ ꯇꯥꯏꯅꯕꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯋꯥ ꯑꯅꯥ ꯈꯥꯡꯉꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨꯗ ꯃꯣꯏꯗ ꯉꯥꯛꯇ ꯂꯣꯏꯅ ꯋꯥꯒꯗꯕꯅꯤ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯗꯨꯒꯤ ꯃꯍꯨꯠ ꯁꯤꯜꯂꯀꯥꯟꯗꯨꯗ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯁꯣꯂꯨꯁꯟꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯄꯨꯔꯛꯄ ꯉꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅ ꯑꯩ ꯊꯝꯅꯤꯡꯉꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯏꯝꯐꯥꯜ ꯇꯨ ꯖꯤꯔꯤꯕꯥꯝꯒꯤ ꯂꯝꯕꯤꯗ ꯊꯣꯛꯏꯕ ꯍꯧꯖꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯒꯤ ꯃꯇꯥꯡꯗ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯨꯝꯕ ꯑꯃꯗꯤ ꯃꯁꯤꯗ ꯋꯥꯔꯤꯕꯁꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯈꯛꯇ ꯅꯠꯇꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯁꯤꯗꯩꯁꯤꯗ ꯏꯟꯚꯣꯜꯕ ꯇꯧꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯋꯥꯅꯔꯤꯕꯅꯤ ꯑꯃꯗꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯋꯥꯅꯔꯤꯕꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯣꯖꯥ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯂꯥꯛꯆꯅꯤꯡꯉꯤꯕꯁꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯄꯥꯋꯔ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯄꯥꯏꯔꯤꯕ ꯄꯥꯋꯔ ꯑꯗꯨ ꯍꯦꯟꯖꯤꯟꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯄꯥꯋꯔ ꯑꯗꯨꯅ ꯍꯦꯟꯅ ꯁꯤꯖꯤꯟꯅꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯂꯨꯄꯝꯗꯥꯏꯒꯤ ꯃꯇꯥꯡ ꯌꯧꯔꯛꯂꯕꯅꯤ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯄꯤꯔꯛꯂꯤ ꯑꯣꯖꯥ ꯃꯁꯤ ꯑꯩꯈꯣꯏ ꯍꯟꯗꯛꯇ ꯑꯩꯈꯣꯏ ꯅꯧꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯑꯣꯏꯅ ꯈꯟꯈ꯭ꯔꯕ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯁꯔꯗꯥ ꯗꯦꯕꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯣꯖꯥ ꯍꯥꯏꯗꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯗ ꯑꯩꯈꯣꯏ ꯂꯥꯛꯆꯅꯤꯡꯉꯤꯕꯁꯤ ꯑꯩꯈꯣꯏ ꯈꯨꯠꯇ ꯄꯥꯋꯔ ꯄꯥꯏꯔꯦ ꯑꯥꯏꯟ ꯄꯥꯏꯔꯦ ꯍꯥꯏꯅ ꯍꯦꯟꯖꯟꯅ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯐꯨꯔꯨꯞ ꯑꯁꯤ ꯂꯨꯄꯝꯗꯥꯏꯒꯤ ꯇꯥꯡꯀꯛ ꯌꯧꯔꯛꯑꯕꯅꯤꯁꯨ ꯍꯥꯏꯅꯁꯨ ꯊꯝꯕꯤꯔꯤ ꯑꯣꯖꯥ ꯃꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯁꯤꯡꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯅꯥꯏꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯄꯥꯋꯔ ꯄꯥꯏꯔꯦ ꯑꯥꯏꯟ ꯄꯥꯏꯔꯦ ꯍꯥꯏꯅ ꯃꯤꯁꯌꯨꯁ ꯇꯧꯕꯁꯤ ꯃꯁꯤ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯍꯤꯔꯝꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯔꯛꯏꯕ ꯋꯥꯐꯝꯁꯤ ꯑꯦꯁ ꯑꯦ ꯁꯤꯚꯤꯂꯤꯌꯟ ꯑꯃ ꯑꯣꯏꯅ ꯑꯣꯖꯥ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯃꯗꯤ ꯂꯣ ꯄꯥꯏꯔꯤꯕ ꯑꯥꯏꯟ ꯄꯥꯏꯔꯤꯕꯁꯤꯡꯗ ꯃꯇꯧ ꯀꯔꯝꯅ ꯀꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯍꯟꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯑꯣꯖꯥ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯔꯤꯛ ꯆꯨꯝꯅ ꯑꯝꯇꯪ ꯊꯝꯕꯤꯔꯝꯕꯁꯦ ꯁꯤ ꯃꯇꯥꯡꯒꯤ ꯔꯥꯀꯦꯁ ꯑꯩꯅ ꯊꯝꯖꯧ ꯍꯥꯏꯗꯤꯀꯣ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯕ ꯊꯣꯛꯏꯕ ꯆꯤꯟꯁꯤꯒ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯒ ꯑꯅꯤꯁꯦ ꯃꯦꯆꯤꯡ ꯑꯣꯏꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯁꯥꯏꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯁꯥꯏꯁꯤꯗ ꯑꯩꯅ
yamna nungsiba ko aigi life po inspire tawba haitare ko aina yamna inspire tawjaba la ai quote khak leba ko khoigi phawba akoigi Nobel Prize bokta ma recommendation dagi ma withdraw tawhangiba Leo Tolstoy na Russia gi phawba writer malay ko mana hairamba malay phatti haibokti kaide tawdi tawsanaganu yes phatti haibokti accept tawgadabani phatti adu nang nai phatti haibani danako but adubu nang na phatti haib nangi mengi wane ko but adubu tawsanabadi tawganu haibako man haibudu aduna aina hainingi di khogi honorable MP anoba khalakpa chema sardagi lady ba magi wakhalon ase magi sindagi thokpa oidaba thamoidagi thokpa adugumba mu ehenningi ma now she is come in the power ko power ki keno to lakpa horabane ko minister ora pusiyai amor pusai le situation number makan aduna hairiba poto magi thamoidagi adu islam gi chanabagi matung inadi aigi sindagi wa ma haidokhiba haibase aina tawriba thabak tu kitang khai ma sanghen ba horabani haidana adumain hainaba masuleyaba ko ma islamic text dagi yengagadi ko arumai tawdana lariba poch ai pung da khandaba wa ma hai wa di yaroeba but khalliba neba khallibadu haire ibaneba hairakpadu ga thabak tu ga sanana tawbu matam du neba khoina miyobagi magi oiba magi phibam ma magi position ama miyam recognition tawruga la kadoise aduna masi akoigi sanakyaniti da kangde aduga Machiavelli magi modern political thought ki kano dani kangde akoina politics ki dimensions ani khatane ko only two dimensions of the politics ki dimensions ani khatani amana karino haiba kanda aigi leriba powers ne maram morakanda aigi position se min respect tauna na ba aduga aigi fame asina maram morakanda aigi property aigi leriba mayam punamak aigi ijat phajat mayam punamak leibuna ko aigona priyo mayam sing ado madu gidamakta aina power si protect tawraga leiba pamba ama si one dimension amani ko aduga amana power haiba sina maram orakanda aigi shamgal leiba power du generate tawbada yaure iba madugi group madugi leriba people madugi leriba mayam sing ado madugi welfare gidamakta madugi peace and tranquility maintain tawnabi gidamakta madugi keno gidamakta power du protect tawraga thambama ani si kaktani power gi da akoi politics ki dimension se ko masi any akoi modern political thought gi since kano dagi horakan si sanariba Plato gi Aristotle gi Chanakya gi leriba mayam sing se sidai lakana Machiavelli gi kari gi laiba pot mayam si bokta koi yengi pot si politics dimension se ani si kaktane bu ko